Nasidi khangminarasi aruba ahakpa kanglot Maitei yumsarolgi matangda ahanba maktada Maitei yekcha mayam khwai pumna makpu aina aigi YouTube channel asida mayambu taramna okjari kanglaicha mayamna aigi YouTube channel asibu like share amasung subscribe tobiduna aibu thauna hapibagi damak mayambu aina hanna thagatjari Maitei macha kanglaicha mayam khwaigi khajitang oirabachu mateng khara taujaba ngamnaba amasung Maitei inat liklam kayabu mangkhidanaba haiduna thangjariba khongthang asida mayamchu saruk yabibagi damak mayambu aina kanglaicha ama oina hanna thagatjari ngasi mayam khwai punamakki mafamda Aigi oja guru singgi thaujal dagi aina tanphangjarakpa haijarakpa khangjarakpa likul lijarakpa sintharuba ahakpa Maitei yumsarolgi oiba amasung ipa ipu singna pari puri kayadagi asummak chanaduna laklaba sintharol khara thamjage aina yamna khangi hai haibagi wafamdi nachade aigi pandamdi aina aigi oja guru singdagi phangjarakpa khangjarakpa kayabu kanglaicha singgi khara khajitang oiragasu mateng khara oiba yagadra khanduna mayamgi mafamda thamjabani aina thamjaba wahai wata kaya sida soikiba lamkiba hairoidaba haidokkiba haigadabana haihaudabana chingba soikiba lamkiba wahai karal chatkiba kaya yaurabasu mayamna Maitei macha yekcha amani khallaga ngakpiyu haina mayamgi mafamda aina hanna khurumjari adudi ngasi khangminarasi Maitei yumsarolgi matangda nunglongi cheliba ichel amasung palongi oiba maram kaya su khara khangminasi yumsarol haibasi yamna aruba ahakpa sintharolni ipa ipu ahal laman singna Maitei yumsarol asi makal ani thokna thambirami mongba yumsa haiba ama men urep yumsa ama mongba yumsa sabadi men urep hundabida numit thaban achangba laicha afaba tatnaba tadaba numit ama yenglaga sagadabani aduga men urep hunba yumsarol asina pakna wainaba tatnaba tadaba numit thabal achangba laicha afaba yekthok men urep hunduna saba yumsa asina men urep yumsarol haina khangnei kawi yum tambagi wadi tarangda yum hauba laija tarang oiringaida paring langsang thabagi wabagi wane koro mami tam wangbal mika sana kuruna malem laichem leiroirabada jingu laipung thau mapalga khoimom lai nura taret ka kauduna sintha pibi khiya naran tamo mongba yum charo haibabu laipung thau mapalna yum tamle lai nura taretna ikuple sadu yanggelna mongba yum kupabu iton onkhatna kuplabada masidi nongmadon laija kipen changani haina sithokle loinadi sithokpadi yahaunade aduna ahanbagi itonna hangatna kupa adudi khakhaure asumna pongsangbu sakhi yumsa maong asi saraga chiren langyam haplaga yum adu laida katliba asi lai haraubada yumsaro kuthet jagoi haina yumsa bagi maong asi watana suna yauriba asidagi mathang yum saduna miyoibana lainariba yum asigi haurakphambu lai haraubada yauriya miyoibana yum saba matamda ahanbada yum sagadoriba ingkhol adugi lairam tilam thokpa amasung adugi apa pata thaidok thaigin tauraga
matungda yumpham afaba yengduna lainaba yum saba haibana jingba kaya asi thaina dagi channarai channabi asi hojik chu kaidana channari yum sage khalliba inkol adugi maramda afa phata khange hairabadi asida piriba ka mapalgi layek asigi manungda isana pamjaba ka amada hekta namduna yenglaga khangba ngamgani ya magi apa pata kaya adu ani haibidi samda thillabadi nangna laige haiba inkol asi laigi thangba amada khong ama leirami nongpok thangbada laikut laitong lei maningi lamkhaida kagi iran taba leibane makha maikeida khaithana layu phaganiye ngakribadi laine aiye lairamdi semli tilamdi koina thaibane lam adu akut atong manade ahan bada warabasu poloi phaiye laiba hayo nungai ganiya mapal haibadi childa thillabadi lam adu mayaida aiye mayram thangbada pat kom leirami mahik matang chenbani yathok phamne nongchupta lamlei magi lan phamne maybe sangai sel ta khiye tilam chu soklami thakki lairam inil phangi adum oinamak lamsen babu thongniyo leiba yaye kaidiya mari haibadi nada thillabadi ikoladu tinkul phawi leibada isau langani aka akum naigani awabana matam sangi nungaibagi matam di kuide leibada pamluganu misau jangi saroi lanpamne sorarel gumbana leiba ngamgani achamba bidi wagani leitaba yadrabadi khada chakchinna khangjawo lambu konba laibu chetna thagonawo ahum haibadi laida thillabadi inkol adugi mairam thangbada lai ama lei mana inkol asi koliye mongba moirang santhong pangbada ahingda ngauna cheli angangna aki akhang taurabadi nagani nongchupta leibung ama leirami akutpa adudi laichelni kumganu tawroi laigi tawroi laibu thongni jawo aiye mana kolibane yumpham nipan haibadi tilda thillabadi inkol adugi makharomda pathi komthi leirami makhada leibung ama leirami nongpok thangbada makul ahoba ama lei maikhu chumthang gumba machu sengdana ubane awang maikeida changsillu nongchupta nemi nongpokta tongi lal changani yamna phaiye afaba inkolni leiba hayu nungai ganiye ama haibadi kokta thillabadi inkol adu thaina mina leiramlaba inkolni leiba ningthauna sakkhangba yumpham di leiye inkol adu di makha maikeida nemi awangna tongi mairamda kutli awang maikeida leibung leirami angauba machugi laina koli lairamdi thaiye tilamdi sokte aiye taruk haibadi pada thillabadi inkol adugi nongpokta kagi irang taba lei makha maikeida pot phumangnaba lei kobu laigida hui haudong gumba ahingda cheli chumthang machu sengdaba awawba thoi nongpokta nemi mairamda pat kom lairam leiba yai phaiye kumgi lakin taiba phaganiya taret haibadi khauda thillabadi inkol adugi nongpok thangbada hui gumba thauna thokpa ama leiye nongpok laigida kom leirami nungsit
lamda chumthang thoi nu taba lailam ama lei lailam adudi makha maikei ga awanga tongi mayai di kutle at angauwa matugi lai na koli magi yathok phamni leiba yaye phaiye manga haibadi mitta thillabadi leiye hairiba inkol adu mayai khaina lairam ama leiye kauroi lai pakhang bagi higaram ne mairamda tilam lei nokta lem lei magi lambi ne awangda khong leirami higaram ne mapam aduda leibadi kuina khangge leiye hairabadi kauroi laibu thongni jawo phaganiya mayam punamak na aigi video blog asi bu like share amasung comment tawbiyu mayam na aigi YouTube channel asi hanna share tawbiyu maitei laipa sinba thungna sandokpada mayam na aigi mateng khara pangbiyu mayam na aigi YouTube channel asi bu subscribe tawbiduna aibu tauna hakatbiyu inkol adugi afa phata yang thoklaba matungda yumpham amuk yengi inkol amada yumpham di mapal thokna khairiba asigi maramdi sanaching masung mapal kayat phidup mapal laipung thau mapal ningthau kangbagi masu mapal sangai sanglen mapal ni maram asina inkol amada yumpham mapal leibani asumna yumpham mapal asi yengthoklabada khagle haibagi yena khak kawi oirei tabana yenaba kawi hairi hakchang kayat mapal ne umanglai mapal ne asumna yellow ngaidagi mapal haibasi khaiduna laklabani adugi damakka yumpham mapal thokna khaidoktuna yum saba haibasi chanaraki ahanba yum laikut sangsa tamba lairai yumdam haurak ngaidagi mongba yum hau tamle mathangda pochang oina sare matungda iyumgi samu kayat tamna maral mongba yum tamle hairi kayat puba yum sarol inkol amada yumpham asi mapal thokna khaidoi inkol gi karal haibasi maningdagi mamang pawba onthoklaga tangkhai adubu karan kawi masigi mapal thokpadi phatiya amuk khangminarasi yengminarasi yumpham mapal gi mawongsu yumpham asi kari karamba yumpham na kadai wai wai ta leiba haiba kaya do karal lai asida udiya karal asi thongjinda thambasu phatte churida thambasu phatte sumang mayai su phatte yumgi uhowagi mafamda thambasu phatte churidagi khubom amagi pandamda thambana phai haina chatnarai afaba yumphamni haiduna sangai yumphamdi yum sabasu khangba wai maram asina sangai yumphamgi khara hanthana tampharomda sokna sabana phai haina chatnarakli lamhui nongsada yum saba asi mayai oina chatnai phai atai asidi haunade masi phattabana chatnaraktabani ha mamangaidagi hauna karigumbada mayamna hainingba hangningba khangningba leibirabasu comment tawbirakpa yagani aduga karigumba matangda yamna aruba mayamda khanganingdaba yamna personal oiba wafam leibirabadi mayamna aigi FB da message oi tawbirakpa yagani mayamgi privacy gi mamal aina thamjagani aigi FB gi link aigi video asigi description da oina hapchakhrabani yum hauba numiki matangdasu khara akuppa marolsu khangminarasi nongmai ching numita yum haukibadi lapyuli ka saithilgi yumangda kapi maruda
umit ama laye mangsoki mapaga sinawo haye sinadrabadi watle waye ningthau kaba numita yum haurabadi nongchup chithek laijing thangbagi kakphai kangyai phamda umit leire nongpok chithek kha thangbagi makhonga sinawo haye sinadrabadi macha masuda ahanbada soe laipak pokwa numita yum haubadi saijil mayaigi mangsokta nongpok thangbada haukap nanaba maramda kakcheng makhul ama laye phamlengi mapagiga sinawo haye sinadrabadi machak maral mangi mayeng taye yumcha kaisa numita yum haubadi laiji thangbada umit laye nongchup chithek kha thangbaga sinadrabadi misi mina nanggeye sagol sel numita yum haubadi nongpok chithek kha thangbada phamenda ukhok tel marakta ahoba ama laye mayaigi kaga yumangi kaga sinawa phaye natrabadi ana ayek nangi irai numita yum haubadi phamel mayaigi yumbido makhada kuyom ama laye nongchukki uga sinawo phaye natrabadi masal mawok mangi hatiye thangda numita yum haurabadi nongchuk chithek thangbagi kap maruda tinkhul lei nongpok chithek laiji thangbaga sinawo natrabadi mai hawi sinabadi phaye masibu yumsarolgi usil kawi arubane hojikti nongthau laigi mayonchu akuppa marol khara amuk khanginasi thawan langban mera tha ahumdi makokna nongchup pange mamaina makha pange manamna nongchup mabukna nongpok pange mairam maike inba phaye hiyangai poingu wakching tha ahumdi makok awang makokna awangda mamaida makong makha manamna nongchup mabuka nongpok pangi uindi moirang laigi hai Thairen lamta sajibudi makokna mamaina nongchupne manamna awangne mabukna makhane uyindi nuksit lam illo phaye kalen inga ingen tha ahumdi makokna kha pangi mamaina awang pangi manamna nongchup pangi mabukna nongpok pangi uyindi chingkhai rom illu lirat akhuba kaubadi mangsoki sumne cycle atomba kaubadi phamelgi sumne koklo polang inam khang kaubadi phamengi ukhong teni mayai ngaikhong haibane mangsoki ukhok tendi umanabu ngaikhong kawi phaktongi yumbi taret saipu seltai pham uho urepu langche chara iru thet kawi liren koyang ichei chu kaubadi lairugi yumbibu kawi mongba sarong laplen ka khuyagi yumbi ani bune langchai phung mayon kaubadi santhonggi yumbi ne salu luk tam hunda liklam pangba sumne imung pham sinba mangine ukhom ten ani mane pathau lamloi lunung chanba uhogi up ne asumna yum laikhan ta na saba yumgi ukhong yumbi sing asi mingtheni mingthoni masi yum sabana masak khangnana ba sai natrabadi yum laithok natraga yumgi mayai wadi thengu nangi namingdi hum thengku uru kok kawi paijagi mamingdi chap ngap chapi naha lai kawi thengu paija maring ngagi nahu rayai pumna makti gu ahingba laina de uyung matonda thongnang matonda
ꯅꯌꯥꯏꯗꯤ ꯄꯥꯟꯊꯣꯏꯕꯤꯅ ꯍꯨ ꯇꯛ ꯇꯛ ꯆꯃꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯂꯨꯕ ꯌꯨꯝꯁꯥꯔꯣꯜꯒꯤ ꯏꯆꯦꯜ ꯈꯔ ꯂꯩꯒꯅꯤ ꯌꯨꯝ ꯑꯃ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕꯗ ꯏꯪꯈꯣꯜꯒꯤ ꯑꯐ ꯐꯠꯇ ꯌꯨꯝꯐꯝꯒꯤ ꯑꯐ ꯐꯠꯇ ꯅꯨꯃꯤꯠꯀꯤ ꯑꯣꯏꯕ ꯌꯨꯝꯁꯥ ꯀꯩꯁꯥꯅꯆꯤꯡꯕ ꯈꯪꯗꯣꯛꯂꯒ ꯑꯁꯤꯗ ꯑꯃꯨꯛꯀ ꯈꯪꯗꯕ ꯌꯥꯗꯕ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕ ꯃꯦꯟ ꯎꯔꯦꯞ ꯍꯨꯟꯕ ꯑꯁꯤꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯌꯥꯝꯅ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯍꯥꯏꯅ ꯃꯤꯒꯤ ꯂꯣꯟꯗ ꯈꯪꯅꯔꯤꯕ ꯑꯗꯨꯅꯤ ꯏꯍꯥꯜ ꯍꯦꯛ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯗꯤ ꯎꯔꯦꯞ ꯍꯨꯟꯕ ꯍꯥꯏꯔꯤꯕ ꯎꯔꯦꯞ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯕꯨꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯎꯔꯦꯞ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯏꯄꯪ ꯃꯄꯨ ꯁꯤꯗꯕ ꯏꯄꯥ ꯁꯣꯔꯥꯔꯦꯜꯅꯤ ꯌꯨꯝ ꯁꯥꯔꯤꯕ ꯌꯨꯝꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯂꯥꯏꯒꯨꯔꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤ ꯍꯩ ꯆꯠꯇ ꯇꯥꯏꯄꯪꯄꯥꯜꯒꯤ ꯃꯄꯨꯅ ꯃꯥꯂꯦꯝ ꯑꯁꯤ ꯁꯦꯝꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯥꯏꯄꯪ ꯃꯄꯨꯅ ꯂꯥꯡꯁꯪ ꯊꯥꯔꯦ ꯂꯥꯡꯁꯪꯗꯒꯤ ꯄꯔꯤꯡ ꯍꯨꯜꯂꯦ ꯄꯔꯤꯡꯗꯒꯤ ꯐꯩꯆꯩ ꯀꯥꯔꯜ ꯂꯧꯔꯦ ꯐꯩꯆꯩ ꯀꯥꯔꯜꯗꯒꯤ ꯃꯦꯟ ꯎꯔꯦꯞ ꯂꯦꯞꯈꯤ ꯍꯨꯟꯈꯤ ꯎꯌꯨꯡꯒꯤ ꯃꯊꯛꯇ ꯈꯣꯡ ꯀꯥꯔꯜ ꯆꯟꯅ ꯐꯝꯃꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯞꯇꯨ ꯑꯣꯏꯅ ꯂꯦꯡꯂꯦ ꯀꯥꯞꯇꯨꯗꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯆꯤ ꯃꯌꯥꯏꯗ ꯆꯨꯛ ꯁꯦꯜ ꯄꯨꯔꯦ ꯀꯥꯞꯇꯨ ꯍꯨꯌꯦꯟ ꯊꯥꯔꯦ ꯂꯩꯄꯥꯛ ꯃꯔꯥ ꯇꯥꯔꯦ ꯃꯄꯨꯡ ꯐꯥꯔꯦ ꯃꯥꯂꯦꯝ ꯑꯁꯤ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝꯒꯤ ꯂꯩꯆꯤ ꯃꯔꯤꯗ ꯆꯨꯛ ꯁꯦꯟ ꯐꯥꯈꯤ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤꯗ ꯊꯥꯡꯖꯤꯡꯕꯨ ꯆꯨꯛꯀꯤ ꯃꯄꯨ ꯑꯣꯏꯍꯟꯈꯤ ꯆꯤꯡꯈꯩꯗ ꯃꯥꯔꯖꯤꯡꯅ ꯆꯨꯛ ꯑꯣꯏꯅ ꯉꯥꯛꯍꯟꯈꯤ ꯃꯩꯔꯝꯗ ꯋꯥꯡꯕ꯭ꯔꯦꯜꯅ ꯆꯨꯛ ꯑꯣꯏꯅ ꯉꯥꯛꯍꯟꯈꯤ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯗ ꯀꯧꯕ꯭ꯔꯨꯕꯨ ꯆꯨꯛ ꯁꯦꯟ ꯑꯣꯏꯅ ꯉꯥꯛꯍꯟꯈꯤ ꯃꯄꯨ ꯃꯍꯥꯛꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯂꯩꯁꯥꯉꯩꯗ ꯇꯥꯏꯄꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯌꯥꯅꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯌꯨꯝ ꯁꯦꯝꯈꯤ ꯁꯪꯂꯦꯟ ꯁꯥꯕ ꯁꯪꯂꯦꯟ ꯍꯥꯏꯕ ꯑꯁꯤ ꯇꯥꯏꯄꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯥꯌꯥꯠ ꯐꯤꯊꯨꯞ ꯃꯥꯄꯜꯗꯒꯤ ꯂꯧꯗꯨꯅ ꯁꯦꯝꯈꯤ ꯁꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯪꯂꯦꯟ ꯑꯃ ꯁꯥꯔꯕꯗꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯦꯞꯀꯗꯕꯅꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯦꯟ ꯎꯔꯦꯞ ꯍꯨꯟꯕ ꯍꯥꯏꯕꯗꯤ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅꯤ ꯑꯁꯤꯗꯁꯨ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯥꯗꯕ ꯑꯃꯅ ꯃꯦꯟ ꯎꯔꯦꯞ ꯍꯨꯟꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯗꯥꯏꯗ ꯀꯔꯝꯕ ꯃꯐꯝꯗ ꯍꯨꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯂꯥꯏꯒꯨꯔꯨꯁꯤꯡꯅ ꯆꯠꯅꯔꯝꯕ ꯇꯥꯛꯄꯤꯔꯝꯕ ꯇꯝꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯥꯒꯗꯧꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯤ ꯑꯗꯨꯒ ꯃꯦꯟ ꯎꯔꯦꯞ ꯑꯁꯤꯅ ꯁꯤꯗꯕ ꯃꯄꯨ ꯏꯄꯥ ꯁꯣꯔꯥꯔꯦꯜꯅꯤ ꯏꯄꯥ ꯁꯣꯔꯥꯔꯦꯜꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯄꯥ ꯄꯟꯊꯧꯅꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯗꯤ ꯁꯟꯊꯣꯡ ꯃꯣꯏꯔꯥꯡ ꯂꯩꯆꯤ ꯃꯥꯏꯀꯩꯗ ꯃꯥꯏꯗꯤ ꯑꯋꯥꯡ ꯑꯣꯜꯂꯒ ꯐꯝꯕꯥꯜ ꯂꯥꯡꯏ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯕꯥꯜ ꯐꯝꯂꯕꯗꯤ ꯃꯄꯥꯗꯤ ꯃꯆꯥꯒꯤ ꯌꯦꯠꯇ ꯐꯝꯕꯥꯜ ꯐꯝꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯦꯟ ꯎꯔꯦꯞ ꯑꯁꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯌꯦꯠ ꯊꯪꯕꯗ ꯍꯥꯏꯕꯗꯤ ꯈꯥ ꯃꯥꯏꯀꯩꯗ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯂꯥꯏꯒꯨꯔꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯔꯗ ꯌꯨꯝ ꯈꯔꯗ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯃꯦꯟ ꯎꯔꯦꯞ ꯍꯨꯟꯕ ꯍꯥꯏꯕꯗꯤ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯊꯦꯡꯅꯖꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯩꯇꯩ ꯌꯨꯝꯁꯥꯔꯣꯜꯒꯤ ꯀꯌꯥꯠꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯦꯠ ꯊꯪꯕ ꯍꯥꯏꯕꯗꯤ ꯈꯥ ꯃꯥꯏꯀꯩꯗꯤ ꯄꯤꯕꯥ ꯀꯥ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯍꯥꯏꯕꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗꯤ ꯅꯤꯉꯣꯜ ꯂꯩꯃ ꯀꯥ ꯑꯣꯏꯒꯗꯕꯅꯤ ꯑꯁꯤꯗ ꯃꯦꯟ ꯎꯔꯦꯞ ꯍꯥꯏꯔꯤꯕ ꯖꯇ꯭ꯔꯥꯗꯤ ꯏꯄꯥꯅꯤ ꯏꯄꯥꯕꯨ ꯅꯤꯉꯣꯜ ꯀꯥꯒꯤ ꯑꯣꯏꯕ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯊꯝꯕꯤꯔꯝꯂꯤꯕ ꯑꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯪꯖꯅꯤꯡꯉꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯔꯝꯗꯤ ꯅꯤꯉꯣꯜ ꯀꯥꯗ ꯃꯄꯥ ꯂꯩꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯥꯖꯗꯦ ꯊꯦꯡꯅꯖꯔꯛꯇꯦ ꯌꯨꯝꯕꯥꯂꯣꯟꯗꯁꯨ ꯌꯥꯏ ꯍꯥꯏꯕ ꯇꯥꯖꯗꯦ ꯌꯥꯎꯗꯦ ꯊꯦꯡꯅꯖꯗꯦ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯇꯥꯛꯄꯤꯔꯝꯕꯗ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕꯤ ꯍꯣꯡꯂꯛꯀꯅꯤ
ꯆꯥꯛꯆꯥ ꯌꯥꯍꯤꯞ ꯐꯝꯐꯝ ꯍꯣꯡꯂꯛꯀꯅꯤ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯍꯣꯡꯂꯛꯀꯅꯤ ꯌꯨꯝꯕꯥꯂꯣꯟ ꯍꯣꯡꯂꯛꯀani ꯌꯨꯝꯁꯥꯔꯣꯜ ꯍꯣꯡꯂꯛꯀani matam aduda channarol khudingmak honglabaju pot kharadi channarol kharadi mapam hongba haunade namungani tembalakani haina thambirami mapam soifadaba kaifadaba adudi laining thau sanamahigi mapam soiba kaiba yadiye hongba yadiye asigi matung inna men urep haibadi jatragi mapamsu kaifade soifade haina thambirami ipa ipu ahlaman oja lai guru singna asigumba khangbada yamna kanarba atai chu mayam ama leidi atai di aigi mathangi video blog asida amuk khangminnarasi hayung si daba mapu